Manipur Top Trending News na tungan-tungan ba reliable source sing dagi lakot jaraga matam-matam gi oiba maru oiba i pausing patukuna khanghanjari ahanbada BJP gi MLA singda Janata Irabot kumba katupa ngamba luchingba yaugdabadagi PR sangko khalakadoribani nupiluk July 22 naranggi hauduna sathariba parliament ki nongjumi phomda Manipur da thamlakiba president rule PR makhatana tha taru sangko khanaba akhanaba bill ama potokadoribasi BJP gi MLA singda miyam amadi imaleba ki dama katupa ngamba Janata Irabot ki matik mayai chemba luchingba yaugdabadagini haina all Manipur nupi marupna phongdokre Punja 2023 gi May 3 dagi Prof Debalal asi matamdugi chief minister cabinet minister amasung BJP gi MLA singna amata ona thabak pathalamlabadi numit tarani gi manungda lakshilamba ngamgani haibasi miyamna phongdok naribani State Assembly da member manga da laiba opposition Congress party na Manipur State Assembly nongjumi phomda all political parties singi delegation ama semduna Prime Minister unaduna lal asigi warishin puraknaba takshinaba haiduna thamkiba wahumda karimai puraga Prime Minister unagadabano haina House ki leader oiriba matamdugi Chief Minister N Birena phongdokkiba wafum laibakthibani ngasigi February 8 da New Delhi da Union Home Minister Amit Shah ga wari sanara matungda numit aduda BJP Northeast in charge Samit Patra ga Imphal da thokuna Chief Minister N Biren Governor da pham thadukpagi chero pisinki oijaba thiba BJP luchingba masing yambadagi Samit Patra na hankibaga February 13 da Manipur Legislative Assembly suspended animation da thamlaga tha taruki President rule thamkibani masai oijaba thidaba achau aram kadaba miyam amasung imaleba kidama konsi katokiba Janata Irabot kumba luchingba khara BJP gi MLA singda yaurumlabadi Manipur da President rule thamlamloi hogiksu sahi ani helaba irang asi warasin purakpagi mamitadri lepagi constitution na tikiba miyam gi hak sing kanaba amadi Manipur gi choksilariba similon gi firom phagat hanaba atuba da suspended animation da thamliba Manipur State Legislative Assembly dissolved tawduna nauna mikhal pangthokpam thoi haiki chinko ki dongna semba Nanshu group sing hatuk nare Tamenglongi Daifeijang kulda UKNA gi kedar mangasire July 22 Manipur gi chingi area da operate tawkiba Kuki Jo Puruki tongan ba militant group singbu Kuki National Organization KNO amasung United People Front UPF ki makhada kanglop ani thokna homjilaga Manipur amadi Union Lengaka kumcha 2008 tagi official oina suspension of operation sugi ayaba hamratuna nakal ahum gi marta wari sanaba hokpadagi May 2023 tagi korkiba lal asidagi Manipur Lengakna Mamang sahi 2024 gi February da su signatory dagi handokhrab matungda nauna semkiba chinkuki sigi militant group ani gi marka khuthokna duna hatoknaba hawre narang midang amasung asi ayuki lonaba nongyai pung anirom tarpada Tamenglong district ki nungba sub division gi manung chanba longpi khulga nakna leiba Daifeijang khulda su tawnabada yaugriba chinkuki militant group ani gi marka khuthokna duna party amana amagi commander yauna kedar manga hatkhe hairi thadu thokriba mahum asi nungba police station dagi Makharom da kilometer yang khailom lapna leiba asukpa jungle gi saruk amadani hairi mahum adu gari chatok chasin tawba yabu oidabada natana mobile phone gi signal phangdaba mahum ni hairi thadu asigi matang da paukse asina phangba pauna haidada nungba subdivision gi manung chaliba khul asigi mahum adu da United Kuki National Army UKNA gi kedar mapan na changja phamloguna lekibani makoi mapan gi manung da commander saiboina atopa kedar manga ga makoina changja phamloi bayum adu gi manung da tungduna leibani adu ga atopa kedar mari na mapanda santri duty tawduna leibani hairi Tanja aduda Chinkuki Major Army gi cadre sing oirangani haiba apaw makhal gi khuchukalai paiba yam laba cadre sing sangsilatuna sentry duty taduna leiba UKNA gi cadre mari dagi makoina paira manong sing mullaba matungda tumduna leiba commander Thaiboy yauna cadre manga du nongmai kapuna halamani hairi Thaiboy yauna laikitaba cadre sing manungda Alex Kongba Ringo amasung Rambo koba cadre sing yawi adum oinamak khodu asigi matangda mari leinaba authority gi maikaidagi official oiba paw phomang ngamdri adum oinamak khuthokna kiba UKNA gi CKMA haiba Chinkuki militant group ani asi group ani sigi noi singa likhatpa oigriba militant group singi hairi panba yabadi mamang thagi Kunsha da Churachandpur district mahum amada su tongnaiba Kuki National Army gi Deputy Commissioner and Chief TH Haukipna mahaki bodyguard ani ga loinana car amada tongduna chatlingaida UKNA gi cadre singa ambush tawduna makoi ahumbu nongmaina kapsinduna tamthiba maongda hatkiba loinana haudu adudagi haidor komaru pandana masagi sahi humdra Helak labi chingmi lupi amabusu laikidabagi thokdok thokhrabani thokdok adudagi KNA amasung UKNA gi marka thengnariba yengthinaba hokpasu laikhrabani amaromda May 2023 dagi chathar ilu lal asida suda leiba Kukijo militant singa hakthengana yaksilakpadagi Union Lengakta su advocate tawnaba akanba demand tawdun lakpani Union Lengaki maikaidagi sugi designated camp sing masing hanthanduna maiti singi kulga naknana thamdanaba thabak sing lokhlakribani hairi thangal kaithel su lam khopsinbagi mayakta Ukai takpa hokre July kunda nithoi Imphal West ki Deputy Commissioner na tha asigi mari da thokiba order amada district asigi maru oiba lambi amasung public tax singbu khopchinduna pochai pesinba dukan sajinba amadi hotel phamjinbara chingba singi
yauna yum sabada penjina saji lakpasing tha asigi tarmathoi phawgi manungda masa masana khangna laukthoknaba kahankrabasu order asibu thabakta onthok tabasingi mathakta DC masamangna lusingduna kaisapa junction dagi malom moirang khomdagi kanchipur phawba singbada enclosure singbu tathokpagi eviction chathakraba matungda ngasi thangal kaithel amasung asigi akoibadasu logi wangmada enclose tokslakpasing mathakta ukai takpa hokre ngasigi eviction drive ta SDO Lamphel SDC headquarter Lamphel SDC Central 1 SDC 2 City Police Traffic Police amasung MSPDCL gi official sing asaru yaki drive asigi manungda tanna logi wangmada lam khopsinduna saslamba mioi chamaga mogra romda fine thinba official oiba sirol sing pirambagalna fine gi senfam sing numit taraga mangani gi manungda pinana basu khalam ki hari drive asigi manungchana security personnel singalwenena JCP sinaduna enclosure ama ani takhaiba hokada dukan amadi yumgi mapu sing thotuna makoina hanjilamba saruksing lokthok charge amadi thugaijarge haikibaga loinana numit kharani matam pibi naba haijaki film asidadi enclosure singbu pakaknana tathokpadi tawkhide adum oinamak enclose toksilambagi maikta fine thihen naba kahanki drive asida saruk yakiba official amana hai lainga ki maiketagi mangjunglana kahan khrabasu DC na thokiba order indabdagi drive asi chatarpani masida thopa akai to singi teksak masa masana pujagadabani harkli yamna nungaitaba thodo amada sahi tara khakta ngairiba mahiroi nupa macha ama thawi yanduna siramle mathanta sijabra natraga hatopibra JC semkre wathok oikadawi Imphal July 22 masagi academic age 2001-2015 ki matung ina sahi tara romta ngairiba nupa macha ama thawi yalamle haiba thogokta kanba ngamdana laikidre thodo asi mahak mathanta sijenaba honakibra natraga mina hatopibra haiba chapchaba khangba ngamdriba oiragasu thodo asigi mayokta JC against unnatural death of Purichabam Santosh Semkhibaga loinana JC asigi convener Jaya Agembamna Bisnupurgi Deputy Commissioner da wakat jerol ama bisinduna thodo asigi achumba langla langjin dopiu haijakre paukse asina phangba pauna haibada asi ayuk anganba pung 3 rom tarpada Purichabam Sanpubak Chau Ikhai Awang Lekai ward number amadagi Saiton ward number 2 da leiba lamjing maira Mahikol school gi boarding gi campus da hoba gulmohor pambi amada thawi yanbani haiduna lerambani hairi mahak thengnaba miosinga panthadana mahaku waktagi PHC da laikan nanaba pugakhi adubu ayupung 3 minute 50 rom tarpada doctor sina kanana honabada ngamhogdabadagi lekhidabani hairi thodo asigi paw tabaga Pubak Chau Ikhai PH ki team amala kuna thodo phokphum da yangsilki loinena unnatural death UD case amare se tawduna lokhotkhi lekhidaba nupa masa asi school sida class 6 tamlibani hairi adum oinamak thodo asi jingningai oi hairaduna JSC ama semdana thodo asigi achumba langla lajing puthopinaba DC da aiba cherol ama disin kibani hairi ngasi numita atheng fawdi thodo asigi matangda chapchaba report hangkhidi amaromdana laingakna IDP singbu masagi memda hanjil hanaba lokolpa thorang IDP sina hongsinanaba singdokpa hongnare adubu security ngaktabadi ahing tumbak ngamloi harki yum sentinaba lupa lising 65 pigani hairibasina konaroi khara hena PBU Taren Pokpi tingtabagi IDP sing July 22 laingakna relief camp ta lebiba aikhoibu isagi yumda amuk hanjin hanaba lokoliba thorang asidi aduki matik nungaiba amadi harau hawi adubu chapchaba security PBD hawdi yumda ahing tumba ngamloi haibaga loinana laingakna yum senjanabagi damakta lupa lising 65 pigani hairiba asina konaroi maram asina senfam asi khara hengat piu haina Taren Pokpi gi singtabadagi lanjinarkiba IDP singna khongdokli irang asina maram oireduna lanjinartuna relief camp ta leriba singbu chaliba tha asidagi hawraduna masagi mayumda tanghanba hawragani haina laingakna thorang tawkhibagi matung ina ngasi Imphal West District ki Taren Pokpi gi singtaba khulda district asigi Deputy Commissioner M Rajkumar yauna laingaki official singa loinana hanjinduna leiragadaba yum sing yengsilaba matungda IDP singna masa masagi yum inkholda changsinba yanaba singdokpagi thabak chathakre laingaki maikai lokoliba thorang asi matangda paumi kharana Taren Pokpi da chatuna yengsilubada thengnarkiba ningthogjam manau obanupi amana hai laingakna lokoliba thorang asi aduki matik nungaiba phawi sahi ani ehna relief camp ta awawa kaya mayongna duna laiklabasida laingakna yumda sanghanaba honarpagi thorang amagi saruk ama oina ngasi yengsinbiramba asi nungai phawi adubu laiba mafam asida matik chaba security fazana thambidriba phawdi akoi changlaga ahing tumba ngamloi laingakna fana yamna yumda hanbinaba thorang tawbasu changla doiba mioi singi ngak senaba thorang tawdriba phawdi changba ngamloi wenena sahi ani hena yumda changlatrabanina aduki matik yum singi phim soksinbana laingakna pigi doiba senphap sing asinadi semjin sajenbada awaba ama oire maram asina senpham asi khara hengat piu haiki tangai fadana Taren Pokpi gi oina mafum ahumda state force yauba combined force thambiu amadi laingakna yum senjin naba amadi wat apam menana pigi doiba lupa lising 65 gi senpham asi khara hengat piu hainasu mahakna phongdorki ngasi paumising amadi kunja singa punna
ꯍꯣꯡꯖꯤꯟꯗꯨꯅ ꯂꯩꯒꯗꯕ ꯌꯨꯝꯁꯤꯡ ꯌꯦꯡꯁꯤꯟꯃꯤꯟꯅꯔꯨꯕꯗ ꯆꯍꯤ 2 ꯍꯦꯟꯅ ꯍꯣꯡꯗꯣꯛꯂꯝꯂꯕꯅꯤꯅ ꯀꯅꯥꯁꯨ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯌꯨꯝꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯦꯟ ꯇꯥꯈꯤꯕꯅ ꯌꯨꯝ ꯎꯞꯂꯤꯕ ꯖꯤꯡꯒꯁꯤꯡ ꯄꯥꯛꯇꯛꯅꯅ ꯍꯣꯕ ꯑꯃꯗꯤ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯕꯁꯤꯡ ꯊꯦꯡꯅꯔꯛꯈꯤ꯫ ꯈꯣꯡꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯒꯅꯤ ꯍꯥꯏꯔꯕꯁꯨ ꯃꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯤꯗꯨꯅ ꯌꯨꯝ ꯁꯦꯝꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯋꯥꯐꯝ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯍꯥꯎꯁ ꯑꯅꯤꯃꯛ ꯑꯦꯗꯖꯣꯔꯟ ꯇꯧꯈ꯭ꯔꯦ꯫ ꯗꯤꯄ꯭ꯌꯨꯇꯤ ꯆꯦꯌꯔꯄꯔꯁꯟ ꯍꯔꯤꯚꯟꯁꯟꯅ ꯔꯥꯖ꯭ꯌ ꯁꯚꯥꯕꯨ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤ꯫ ꯖꯨꯂꯥꯏ 22 ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯉꯔꯥꯡꯗꯒꯤ ꯍꯧꯈ꯭ꯔꯕꯁꯨ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯑꯣꯄꯣꯖꯤꯁꯟ ꯃꯦꯝꯕꯔꯁꯤꯡꯅ ꯄꯍꯜꯒꯥꯝ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯂꯦꯞꯇꯅ ꯇꯧꯔꯛꯄꯗꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯐꯝ 4ꯔꯛ ꯌꯩꯊꯣꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:12ꯗꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯀꯤ ꯃꯤꯐꯝ ꯆꯠꯊꯕ ꯍꯧꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯂꯦꯀꯥꯔꯗꯅꯆꯤꯡꯕ ꯄꯥꯏꯕꯗ ꯅꯠꯇꯅ ꯁ꯭ꯂꯣꯒꯥꯟꯁꯤꯡ ꯂꯥꯎꯁꯤꯜꯂꯛꯄꯗꯒꯤ ꯑꯦꯗꯖꯣꯔꯟ ꯇꯧꯈꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯔꯥꯖ꯭ꯌ ꯁꯚꯥꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯄꯗꯒꯤ ꯁꯚꯥ ꯑꯅꯤꯕꯨ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯃꯊꯪꯁꯤꯅ ꯁ꯭ꯄꯤꯀꯔ ꯑꯣꯝ ꯕꯤꯔꯂꯥ ꯑꯃꯁꯨꯡ ꯗꯤꯄ꯭ꯌꯨꯇꯤ ꯆꯦꯌꯔꯄꯔꯁꯟ ꯍꯔꯤꯚꯟꯁꯟꯅ ꯁꯚꯥ ꯑꯅꯤꯃꯛ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯐꯥꯎꯕ ꯑꯦꯗꯖꯣꯔꯟ ꯇꯧꯈꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯃꯦꯝꯕꯔꯁꯤꯡꯅ ꯕꯤꯍꯥꯔꯒꯤ ꯃꯤꯈꯜ ꯃꯃꯥꯡꯗ ꯆꯠꯊꯔꯛꯂꯤꯕ ꯚꯣꯇꯔ ꯂꯤꯁꯠ ꯔꯤꯚꯤꯖꯟꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯃꯦꯝꯕꯔꯁꯤꯡꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯑꯦꯐꯤꯌꯥꯔ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯑꯣꯄꯣꯖꯤꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯍꯥꯏꯗꯨꯅ ꯆꯩꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯄꯣꯖꯤꯁꯟꯅ ꯈꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯍꯥꯎꯁꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯪꯈꯤ꯫ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯄꯥꯝꯂꯕꯗꯤ ꯍꯥꯎꯁꯇ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯈꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯁꯨ ꯑꯣꯄꯣꯖꯤꯁꯟꯅ ꯄꯕ꯭ꯂꯤꯛ ꯃꯅꯤ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯃꯔꯥꯜ ꯁꯤꯔꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯃꯦꯝꯕꯔ ꯖꯒꯗꯝꯕꯤꯀꯥ ꯄꯥꯜꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯂꯣꯛ ꯁꯚꯥꯒꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯍꯥꯎꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯂꯣ ꯃꯤꯅꯤꯁꯇꯔ ꯑꯔꯖꯨꯟ ꯔꯥꯝ ꯃꯦꯘꯋꯥꯜꯅꯁꯨ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯄꯤꯀꯔꯅ ꯋꯥꯌꯦꯜ ꯄꯤꯔꯕꯗꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛ ꯈꯟꯅꯅꯕ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯗꯨꯅ ꯃꯦꯝꯕꯔꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯐꯝꯕꯤꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯗꯨꯒ ꯂꯣꯛ ꯁꯚꯥ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯖꯒꯗꯝꯕꯤꯀꯥ ꯄꯥꯜꯅ ꯍꯥꯎꯁ ꯃꯅꯨꯡꯗ ꯄ꯭ꯂꯦꯀꯥꯔꯗꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯣꯄꯣꯖꯤꯁꯟꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯗ ꯏꯗꯨꯅ ꯄꯤꯕꯤꯔꯛꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯑꯣꯄꯣꯖꯤꯁꯟ ꯑꯦꯝꯄꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯥ ꯇꯥꯅ ꯍꯥꯎꯁꯀꯤ ꯄ꯭ꯔꯣꯁꯤꯗꯤꯡ ꯆꯠꯊꯕ ꯌꯥꯔꯛꯇꯕꯗꯒꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯐꯥꯎꯕ ꯑꯦꯗꯖꯣꯔꯟ ꯇꯧꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ 20 ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ꯫